Pirashi Mangal Maheiroi Singda Hairiba academic campaign gi Makhada Manaba Khunai ama Semnabagi PANDAMDA government AMADI private institutions sing YENGSILAGANI HAINA MANIPUR Youth and Students Union na PHONGDORAKLI Maisugi President Wahengbam Tanu Chanuna Thadrokpa Cherol Amada Inkumza Lisngani Subna Kunhumdoi gi Mei Tang Ahumdagi Oirakliba Tangdu Leitadaba Fibam Asina Maram Oiduna Mayum Makai Mei Thadok Pikraba Masagi Mayum Thadokuna Lanzana Roktuna relief camp Singda Chongsafam Lauduna Ladiba Imung Kayagi Maheiroi Sing Tongan Tonganba Mahailoi Sang Kayana Lemna Mahitam Hanabagi Taurang Paikalabasu Mahailoi Sang Karana fee Tidaba Yaroi Habigi Wafam Amadi Maheiroi Singdagi admission fee Launaba Honabagi Tawung Makatana Taubidanaba Manipurgi Naha Amadi Maheiroi Singi Apunba Luf Maisuna Mari Lenaba School Authorities Singi Mafamda Appeal Taurakpaga Lodina Education Department Amadi Mari Lenaba Authorities Singna Relief Camp te Lairiba Maheiroi Singi Awat Apa Yengsinbinaba Amadi Mahi Tambada Changba Mari Lenaba Potlam Sing Matam Chana Yenthok Binabasu Maishuna Makatana Cherol Asida Appeal Taurakli